ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ BJP ꯒꯤ ꯂꯨꯆꯤꯡꯕ ꯗꯣꯛꯇꯔ ꯁꯝꯕꯤꯠ ꯄꯇ꯭ꯔꯥ ꯉꯁꯤ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈ꯭ꯔꯦ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯁ꯭ꯄꯤꯀꯔ ꯊꯣꯛꯆꯣꯝ ꯁꯆꯦꯕ꯭ꯔꯇꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯎꯅꯈ꯭ꯔꯦ BJP amasung NPF ke MLA kharaga Dr. Sambit Patra ga unakre tangdu leitaba hanjilaba matungda anoba lengak lakani haiba wafam Dr. Sambit Patra na phungdurakle haina wari sanabadu da yawruba MLA Shyam Kumar na phungdurakle Manipur da thokliba irang asida aran akhui tawba amata kan khattuna thamloi haina Supreme Court na akanba wafam thamkhre Pahalgam terror attack na maram oiraga India amasung Pakistan ani ke marakta unkhatnabagi chang wangkhalakliba sige matangda United Nations Security Council na close consultation ama pangthuklagani hairi Nauria Pakang Lakpa ACG MLA Sagol Sem KB gi mathakta ACS gi hanagi MLA Soibam Subhash Chandrana Tharakiba election petition case amagi hearing Lushin Cray court na judgment reserve tawraga thamkhre Amadi public property sing isa gilanni khana ngak sendul thamagi tangai padabale haina Bishnupur ACG MLA Govindas Konthozamna indirectly